Unsa khuidanaba kapliba hyaluronic acid filler asi matam kuina chatte haina launarabasu nauna pangthokpa medical research amagi matung innadi standard matam asi tha taruktagi 19 henna leibana makha amu kaplurabadi hakchang da sokningai oi haina akhanga haisingna phongdorakli akhanga haisingna phongdokpagi matung inna hyaluronic acid asi maida kaplaba matungda filler asigi mayap asi maigi tissue singda tha taruktagi 19 phawba legali adubu nauna pangthokpa research amagi matung innadi hairiba matam dagi hendokna filler asi maigi tissue singda yauduna lei hyaluronic acid filler kapkraba matung tha khara natraga chahi kharagi matungda hidak kapkhiba mafam aduda immune reaction natraga bacterial biofilm na maram oiraga pomkhatpa tangduna leiba natraga kansil lakpagi thawong asi tawrai karigumba matamda gel filler asi kapkhiba mafam adu nattaba atopa mafamda leikhibasu yawi hyaluronic acid filler asi toina kaplabadi unsa tinghanbagi mahut unsa adu ka hena marin chatkhiduna filler kapsin ba lepa matamda unsa chontharakba thawong asi tawgali nakalamaromda permanent filler dagi hyaluronic acid filler kapana hena khudong chahali hyaluronic acid filler kapa matamda unsa da khudong chadaba mayokna ba thoklabadi dissolving enzyme ama kaplaga yamna layeng bayai haina akhanga hisingna makhatana hairi